Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitrani na khurumjari hauzik ngasi gi samlapa mariba Pao sing lobirase ngasi Bharat ki ningkha tamba numitni leibak sin buthukna COVID pandemic maraksida su protocol singakladuna Independence Day gi thoram pangthoknakre mahoksagum leibak asigi Prime Minister Narendra Modi na Delhi gi Red Fort ta India gi machu ahum gi phiral pahen kibaga loinana leibak miyamda paujel kyasu pikhi Pauzil singi manungda ngasi India yauna malem na mayuk nariba COVID pandemic ka mari lenana yamnamak maru oriba mission ama India gi oina lauthokladuna Prime Minister na National Digital Health Mission ngasi launch tawkre mission asina India gi health sector da anuba revolution ama purakani hai khibaga loinana Indian khudimak health ID amamam phanglagani ID asida hakchang test tawba nariba leina khudingmaki report loinana doctor singna prescribe tawba medicine sing amadi masiga mari lenaba information punamak yaugani hairi India da corona vaccine ahum tongan ba stage ta trial chathari scientist singna hek ayaba pibaga vaccine puthokpasu hauragani amadi vaccine supply tobagi blueprint namak semba saba loibaga loinana athuba matamgi manungda Indian khudimakta vaccine yohalagani hainasu Prime Minister na miyamda thajaba pikhi mahakna makha taki madudi terrorism amadi expansionism gi mayokta India na matik chana mayoknari LAC da oigera LOC da oigera India gi sovereignty da singnaba khudingmak makhoi makhoi gi marolda matik chaba pakhum pikhi haiki ngasigi thoramasigi tangai fadaba machal amoina leibaga sigi khangatlaba thongna phaba police personnel chamapan ga kuntarukta medal sing piduna ikai khumnaba utkhre masigi manungda akhanana thongna leibagi damak police personnel chani ga 15 da police medal for gallantry award loinana president's police medals for distinguished service ki damakta police personnel marfu amadi police medal for meritorious service ki damakta police personnel chatruk ka 13 da ikai khumnaba utkhi Gallantry Award fangkiba chaniga 15 sigi manungda mapungoina chamaga kulhumdoidi Jammu Kashmir da thongna phanna chongthokhiba singdani kumapanna left wing extremism na sokpa area singda thongna phaba utkhiba singdani aduga personnel nipana awang nongpok lamdamda akhanana thongna utkhiba singdani panba yai police medal for meritorious service ki damakta khangat khiba police personnel chatruk ka 13 sigi manungda Manipur dagi taret yauribani Assam da Assamese singi asengba masak lepkadoriba Assam Accord ki clause number 6 ki matangda High Power Committee na pikhiba report mahairoilup asuna miyamda phongdokhiba numittagi hauna state asida charangnaba thoktuna laklibani ngasi sanglaba chahi 15 gi matung Guwahati gi Just Field da su central oina Assam da ningkha tamba numit pangthokre thoramasida state asigi CM Sarvanand Sonowal na COVID warrior singda ikai khumnaba utkhibaga loinana Assam Accord ki clause number 6 ki ngasi oriba chetnaba asigi matangda sengdokladuna clause asigi warol khudimak thabakta onthokpase Assam sarkar gi daitani haikhre Assam Sarkar na chahi asigi oina private school singi school fee chada 15 kakthanaba order thokre order asigi matungina pre primary dagi hauraga class 12 fawbagi oina school fee kaktharagani hairi ngasi Independence Day gi thoram Assam Manipuri Sahitya Parishad ki maroiba loisang silchar da su pangthokre Parishad ki Vice President Dr. KN Chana phiral chingkhat ki baga loinana thoram asida Parishad Kasar District ki President RK Gopal Sana amadi Amsugi Advisor Committee gi Chairman S Komla Kanta Amsugi Advisor S Vikas amadi Parishad ki Maikei dagi Dr. Rajmani amadi Dr. KH Dhirensu saruk yakhi Jaru Para Silchar dasu Evergreen Club na thoram asi Lupki Cultural Secretary Dr. KN Chana phiral chingkhal aduna pangthokre thoram asigi saruk amoina yumthong chahumukta face mask su yenthokhi Kasar Lakhipur Khuman Club nasu ningkha tamba numit club asigi loisangda leitan them dinamani na phiral chingkhatuna pangthokre Naharol Khorirol Silup ki loisang dasu thoramasi pangthokhi Loop ki Vice President Thokchom Bishwanath Ingudam Binon Khaidem Kanta Longjam Gopendro Khaidem Gaurahari amadi Konthokjam Nandababuna wangangkhi Assam Sarkar na piba artist pension gi damak jaribon gi chauthokchaningai oirabi saisakpi Laishram Memasu khalakre panbayai Laishram Mema Manipuri isai gi taibangda Melody Queen haina khangnaribi maming leribi saisakpini mahak jaribon gi Bhatigram khun gi Laishram Vidyapati gi loinabini
Nakal amaromda Manipuri loan gi changsilakliba ihoga mari leinana ngasi maifagi luching makhada Silchar Tarapur Rajishi Bhaiya Chandra Club na sinduna awareness campaign ama pangthokre ahaibam Bhagendro na luchingduna chathakiba campaign meeting aduda PH Krishna Kumar Ima Lili Ima Sanathoi Seram Herazit amadi maifagi general secretary Okram Lakhikantana Asamda Manipuri loan na mayok nariba awabasingi matangda wa ngangki Maipagi khongjang asibu club asina sagotkani haina lauthokibaga loinana campaign asi loraba matung miyamgi oiba khongjat amasu chatki Manipur da haukiba pung kun mari asida nongna COVID-19 gi case chamaga marfudarani thoi phangkibaga loinana state asida apunba confirm case masing lising mariga chahum marfudara sukre mioi humbudrani pana ngasi discharge tawkibaga loinana apunba phakibagi masing lising aniga chamri kuntrani pan sukre lising amaga chamapan kuntra mapanna active oiri laikidabagi masing tarahumdoi ne ngasi positive oiribaga chamaga marfudarani thoi asigi manungda humphuma thoidi michamni aduga chamaga kuntra mathoina CAPF ki personnel singni micham humphuma thoi asigi manungda tara mangana travel history leiba singni aduga nifu tarukti travel history leitaba singni Panba yai COVID positive oirabasu layong uttaba anaba singdi masa masagi mayumda leiba yaragani haina state asigi medical department na order ama thokre Anoba SOP asigi matungina COVID positive oirabasu layong uttaba amadi layeng pathap chathabagi mathau tadrabasing tha ama natraga amadagi hena angang unagadaba wat libi miro libi sing chahi taragi makhada leiba angang sing chahi humpugi mathakta leiba diabetes lungs amadi BP gi anaba leiba sing yauna SOP ngakpa ngamgadaba imung sing amadi anaba singduda pigani hairi Manipur sungasi humudramari suba ningkha tamba numit state ki thakta Imphal gi 1st Battalion MR Parade Ground da pangthoki bagaloinana state asigi district amadi sub division gi headquarters singdasu thoramasi pangthoknaki 1st MR Parade Ground da machu ahum gi phiral chingkhal aduna ngasi ningkha tamba numit asida leibak asigi damakta masagi oijaba thidana service piriba Armed Force singbu sogatpagi wasak lominasi amadi makhoida tobimal khangba utsi haina Manipur gi CM N Birena haiki doinana Major Jotin Bravery Award Manipur Sarkar na lauthokladuna handakta sajik tampakta lalahub singna attack torokpadagi leikidraba Assam Rifles ki jawan gi loinabida lupa lakh manga yauba award asi CM na ahanba oina khusinaki Panbayai Asok Chakra Pangkraba Major Laishram Jyotin Singh Manipuragi Indian Army da medical officer oina leirambani mahakna mahaki loinaba army officer amadi personnel kayagi thawai kalamlaga English ngani tara Kabul da khutta khulai yaudana thauna phana terrorist singa lanthingnabada thawai thakibani Ngasigi thoramasida CM's Trophy for Community Service ki award Priyadarshini Laishram SP Bisnupur District Oinam Ajit Singh Inspector Thobal District amadi Okram Bijeta Devi WPC Thobal District ta piki loinana Chief Minister's Trophy for Anti-Drug Campaign ki damakta Dr. Sarangthem Ibomcha Singh SP Thobal District A. Krishna Sharma ASI Jiribam District amadi M. Rinas Maitei Head Constable Napta piki Hauzik Manipur da COVID ka mari leidana thamliba lockdown asi makhatana lakliba August ki tang 38 fawba sangdoknaba Manipur sarkarna ngasi lauthokre complete lockdown sangdokpagi warem asi state asida positive oibagi chang leptana hengalakpaga loinana local transmission ki chang thajarubagi wangmada hengalakliba asibu laksinabagi pandamda laukhibani Nagaland ki pawda NSN IM na tonganba Naga flag amadi constitution yaudana chahi humbudra suraba peace movement asi mapung pharoi haina India government ta akanba demand thamlakli lalolu sigi cadre sing da wangang laduna IM gi general secretary TH Muivana haiki madudi sakhang bigera sakhang biroigera ekhui gi tonganba flag amadi constitution leijai ani asi ekhui gi sovereignty gi yaudraba yadraba machal sing oibadana tana Naga nationhood ki symbol amani Naga Singh Namakogi flag amadi constitution tangai fadana leitaba yaroi haikre Panbayai Article 370 ga loinana Jammu Kashmir gi special status amadi tonganba flag loinana constitution kakthat khraba India government na IM gi demand asi karamna taninga doribano wahang ama oirakli Naga Singha India ga punna leiminagani adubu India da kaidongai da merge toroi haina IM gi chief asina handakta haikiba wangang adu India government ta yamnamak chauna singnaba amani Meghalaya gi pawda
Meghalaya da COVID ki local transmission horakpagi khudam uwa fanglakli. West Garo Hills District Administration na Tikri Kila Market Area da August tang 13 dagi hauna containment zone lauthokre. Sahar asida random test tawbada nongna positive case 12 itha thajadana phangkiba asidagi containment zone oina lauthorakibani. Assam da COVID-19 gi apunba confirm case masing lising humbudra mari ga chonga supna ani sukre lising yankhai ma thoi ga chatruk marfutara mari na naba phakre lising kunithoi ga chatruk kulhumdoina active oiri nauna miyoi taret amasu laikan nabangam dana laikhidabadagi apunba laikhidabagi masing chamaga marfunithoi sukre Tripura da nauna positive case chamaga humputaret phangkhibaga loinana apunba confirm case masing lising taruka chamapan nifumapan sukre humbudra humdoina discharge tawkhibaga loinana apunba phakibagi masing lising manga supna marfunipan sukre lising amaga chatret marfudra humdoina active oiri nauna miyoi mari amasu laikanabangam dana laikhidabadagi apunba laikhidabagi masing yankhai sukre Nagaland su nauna positive case 12 phangkhibaga loinana apunba confirm case masing lising ahumga chahum nifu sukre chamaga kulhumdoina discharge tawkhibaga loinana apunba phakibagi masing lising amaga chahum kunmathoi sukre lising ani ga mangana active oiri laikhidabagi masing taretni Mizoram da su khwaidagi wangna case yankhai taruk phangkhibaga loinana apunba confirm case masing chatret ka 13 sukre miyoi mapan na discharge tawkhibaga loinana apunba phakibagi masing chahum ga yankhai taruk sukre chahum ga yankhai taret na active oiri laikhidaba amata yaudri Arunachal Pradesh ta apunba confirm case masing lising ani ga chatruk supna taret sukre lising amaga chatret yankhai na naba phakre chanipan ga yankhai ni thoina active oiri laikhidabagi masing mangani Amadi Meghalaya da su nauna positive case humpumari phangkhibaga loinana apunba confirm case masing lising amaga chani marfutarani thoi sukre miyoi 13 na discharge tawkhibaga loinana apunba phakibagi masing chongaga marfutara taruk sukre chatrukka marfutarana active oiri laikhidabagi masing tarukni India da ngasigi positive case subject fauda lising nifuma thoiga chamaga marfumanga phangkre masida North East ki state ani haibadi Assam amadi Arunachal Pradesh yauna state nipan gi report walibane apunba positive case masingna lakh kunmanga ga lising humphumanga henkre apunba active case masingna lakh taruka lising humbudrama thoi yokre amadi apunba phakibagi masingna lakh 19 ga lising nifumanga henkre aroibada topa pausingda Miyamna mipainari ba COVID laichattagi kannanabagi makha chatharakpa oina hugi maikaidagi ayetpa amadi yaningdaba kaya lairabasu Russia-na vaccine puthokpagi changsilakliba khongjangda hanba leitri Russia-gi health ministry na COVID vaccine puthokpa hore haina report pikibagi pung kharagi matung makogi anova vaccine Sputnik 5 ki first batch puthokle haina Interfax news agency na khanghalakre Panbayai Russia ge President Vladimir Putin na mahaki pokchabi machanipi amada volunteer oina vaccine si kaptuna changing tohlaba matung vaccine si safe ni haina miyamda handakta lauthokhrabani Amadi Indian cricket team gi hanagi captain Mahendra Singh Dhoni na ngasi international cricket tagi retirement lawragani lauthokre panbayai MS Dhoni na Indian cricket team gi captain oiringai matamda haibadi Englishingani taret ki ICC World 2020 Englishingani tara amadi Englishingani tara taruki Asia Cup sing Englishingani tara mathoi gi ICC Cricket World Cup amadi Englishingani tara humdoi gi ICC Champions Trophy lawduna Cricket ki world da India gi masak naiba phambak ama pukhatlambada chauna mating pangkhibani cheragasida MS Dhoni gi matung illaduna Indian cricket team gi saknariba player Suresh Raina su retirement lawgani lauthorakre ngasigi oinadi Arambai News Guwahati da Manipuri Pao sanduk chaba matang solution zabagaloina amkaso hanna kurumjari